Russia troops Ukraine gi Sievierodonetsk Changshillakhre nongpok thangba Ukraine gi Sievierodonetsk pu atopa Mariupol ama oirakpa yabagi phibam leire. Moscow na Ukraine gi industrial Donbas region pumba paisinanaba honaraktuna Russian troops lamdam maduda thomjillakhre oiragliba phibam madu phongdokpa ngamlaroidaba khudongthiba mani haina Ukraine gi president Volodymyr Zelensky na haikhre. Russia gi akanba artillery attack na maruoiba infrastructure mangtagankhre amasung building singi chada marfudra attack akai thokhankhre. Russia gi ngamkhai gi khada kilometer chamagani fumdoi lapada laiba lamdam asi numit kharani sida Donbas lan gi mayoladu oirakhre. Russia gi foreign minister Sergei Lavrov na nongmaijing numitta French TFI television da wangang bada Moscow gi khwaidagi maruoibade Donetsk amasung Luhansk region sing liberate tawbani. Russia na region sing asi maningtamba laibak sing ni lawbi haike. Ukraine gi atay region sing su Russia ga naknaba mari sing lainaba ngamgadabani haina su mahakna phongdokhe. Anauba sanction sing da Russia gi oil da target tawgadra haibagi matangda lairiba yanadaba singi marakta Ukraine da amata oina sawgatpagi anauba masak ama udnaba lusingba sing adu pungadawribane. Zelensky na Russia gi fazaraba energy sector adu target taunaba amasung supply payment singda numit khudingi dollar billion kaya fangliba adu phanghandanaba hanna European Union da demand tawkhe. Zelensky na nongmaijing numita Ukraine gi ani suba khwaidagi chawba city Kharkiv ta Lanmising unakhe. Chayol khargi mamangda Russian forcing bu Ukraine gi fighter singna mafam adudagi takthokibane. Russia na arapadagi awang thangba city aduda attack tawba hengalakhe amasung Zelensky gi khongchat adugi hek matung pokhaiba singi makhol takhe. Selling amasung air strike singna hawjik phawbada city aduda apartment building lising ani hena thugaikhre. Sievierodonetsk mayor Alexander Stryukna lan asi hawkiba matungdagi city asida Russia gi attack sing loinana hidak langthak natraga layeng watpadagi misam lising amaga chamnga rom sikre haike. Russia gi Lanmising Ukraine gi nongpok thangba Sievierodonetsk tamna sangsinkhre. Russia gi Lanmising na Ukraine gi nongpok thangba lamdam gi sarukta Changshillakhre loinana Donbas industrial region capture tawnaba hotnari haina official report amagi matungina phongdokle. Ukraine gi lana maram oiduna Africa da chinjaki awatpa leire. Russia na Ukraine da landavana maram oiduna Africa da chinjaki awatpa yamna hengatle. Mamal yamna tangkhalakpa maram na hanadagi laira nangba continent asida amuka hena awaba mayoknaragani haina thajari. Aroibada tabiriba pumnamakpu thagachari.